ꯑꯍꯥꯟꯕꯃꯛꯇꯗ ꯃꯌꯥꯝꯕꯨ ꯆꯦꯅꯦꯜ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ꯫ ꯉꯁꯤꯒꯤ ꯇꯣꯄꯤꯛ ꯑꯁꯤ USAꯅ ꯌꯨꯀ꯭ꯔꯦꯟꯗꯒꯤ ꯃꯥꯏ ꯂꯥꯏꯊꯣꯔꯛꯄ ꯍꯥꯏꯕꯁꯤꯗ ꯃꯌꯥꯝ ꯈꯖꯤꯛꯇꯪ ꯑꯣꯏꯔꯁꯨ ꯈꯪꯃꯤꯟꯅꯁꯤꯀꯣ꯫ ꯉꯜꯂꯤꯉꯩ ꯃꯇꯝꯗꯒꯤ ꯍꯥꯏꯕꯗꯤ ꯌꯨꯀ꯭ꯔꯦꯟꯅ 1991ꯗ ꯏꯟꯗꯤꯄꯦꯟꯗꯦꯟꯠ ꯀꯟꯇ꯭ꯔꯤ ꯑꯃ ꯑꯣꯏꯅ ꯁꯦꯝꯂꯛꯄꯗꯒꯤ ꯂꯩꯕꯥꯛ ꯑꯅꯤ ꯑꯁꯤ ꯌꯥꯝꯅ ꯀ꯭ꯂꯣꯖ ꯑꯣꯏꯅ ꯃꯔꯤ ꯊꯝꯗꯨꯅ ꯂꯥꯛꯂꯤ꯫ ꯌꯨꯀ꯭ꯔꯦꯟ ꯍꯥꯏꯔꯤꯕ ꯂꯩꯕꯥꯛ ꯑꯁꯤ ꯁꯣꯚꯤꯌꯦꯠ ꯌꯨꯅꯤꯌꯟꯅ 1991ꯗ ꯀꯥꯏꯗꯨꯅ ꯑꯅꯧꯕ ꯃꯅꯤꯡꯇꯝꯕ ꯂꯩꯕꯥꯛ 15 ꯁꯦꯝꯈꯤꯕꯒꯤ ꯃꯅꯨꯡꯗ ꯌꯨꯀ꯭ꯔꯦꯟꯁꯨ ꯑꯃꯅꯤ꯫ ꯌꯨꯀ꯭ꯔꯦꯟꯅ ꯗꯦꯃꯣꯀ꯭ꯔꯦꯁꯤ ꯆꯠꯄ ꯂꯩꯕꯥꯛ ꯑꯃ ꯑꯣꯏꯕꯅꯁꯨ USꯒ ꯑꯆꯦꯠꯄ ꯃꯔꯤ ꯊꯝꯕ ꯉꯝꯂꯤꯕꯅꯤ꯫ ꯂꯩꯕꯥꯛ ꯑꯅꯤꯁꯤꯒꯤ ꯃꯔꯛꯇ ꯂꯂꯣꯟ ꯏꯇꯤꯛꯀꯤ ꯑꯃꯗꯤ ꯗꯤꯐꯦꯟꯁꯀꯤ ꯂꯝꯗ ꯊꯕꯛ ꯀꯌꯥ ꯄꯨꯟꯅ ꯇꯧꯃꯤꯟꯅꯗꯨꯅ ꯂꯥꯛꯂꯤ꯫ ꯃꯌꯥꯝꯅꯁꯨ ꯍꯦꯟꯅ ꯈꯪꯉꯤ ꯃꯗꯨꯗꯤ ꯌꯨꯀ꯭ꯔꯦꯟ ꯍꯥꯏꯔꯤꯕ ꯂꯩꯕꯥꯛ ꯑꯁꯤ ꯑꯄꯤꯛꯄ ꯂꯩꯕꯥꯛ ꯑꯃꯅꯤ ꯍꯥꯏꯕꯁꯤ꯫ ꯌꯨꯀ꯭ꯔꯦꯟ USAꯒ ꯑꯦꯂꯥꯏ ꯑꯣꯏꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯇꯝ ꯄꯨꯝꯅꯃꯛꯇ ꯌꯨꯝꯊꯪꯅꯔꯤꯕ ꯔꯁꯤꯌꯥꯒ ꯑꯐꯕ ꯃꯔꯤ ꯊꯝꯕ ꯉꯝꯂꯛꯇꯦ꯫ ꯃꯔꯝ ꯑꯁꯤꯅ ꯌꯨꯀ꯭ꯔꯦꯟꯅ ꯀꯔꯤꯒꯨꯝꯕ ꯔꯁꯤꯌꯥꯅ ꯃꯤꯂꯤꯇꯔꯤ ꯑꯦꯛꯁꯟ ꯇꯧꯔꯛꯄ ꯃꯇꯝꯗ ꯉꯥꯛꯊꯣꯛꯄ ꯉꯝꯅꯕ ꯅꯣꯔꯊ ꯑꯦꯠꯂꯥꯟꯇꯤꯛ ꯇ꯭ꯔꯦꯗꯤ ꯑꯣꯔꯒꯅꯥꯏꯖꯦꯁꯟ ꯍꯥꯏꯕꯗꯤ ꯅꯦꯇꯣꯗ ꯌꯥꯎꯕ ꯄꯥꯝꯂꯝꯃꯤ꯫ ꯃꯁꯤ USꯅꯁꯨ ꯌꯥꯝ ꯆꯥꯎꯅ ꯁꯄꯣꯔꯠ ꯇꯧꯏ꯫ ꯌꯨꯀ꯭ꯔꯦꯟꯅ ꯃꯁꯤꯒꯤ ꯅꯦꯇꯣꯗ ꯌꯥꯎꯔꯛꯄ ꯍꯥꯏꯕꯁꯤ USꯒꯤꯗꯃꯛ ꯌꯥꯝꯅ ꯀꯥꯟꯅꯕ ꯇꯣꯡꯖꯕ ꯂꯩ꯫ ꯃꯔꯨꯑꯣꯏꯅ ꯃꯈꯣꯏꯒꯤ ꯔꯥꯏꯚꯦꯜ ꯔꯁꯤꯌꯥꯒꯤ ꯑꯦꯛꯇꯤꯚꯤꯇꯤ ꯌꯦꯡꯁꯤꯟꯕ ꯉꯝꯅꯕ ꯍꯣꯠꯅꯕꯗ ꯑꯆꯧꯕ ꯃꯇꯦꯡ ꯑꯣꯏꯒꯗꯧꯔꯤꯕꯅꯤ꯫ ꯍꯥꯏꯔꯤꯕ ꯃꯌꯥꯝ ꯑꯁꯤ ꯔꯁꯤꯌꯥꯅꯁꯨ ꯐꯖꯅ ꯈꯪꯉꯤ ꯃꯗꯨꯗꯤ ꯀꯔꯤꯒꯨꯝꯕ ꯌꯨꯀ꯭ꯔꯦꯟꯅ ꯅꯥꯇꯣꯒꯤ ꯃꯦꯝꯕꯔ ꯑꯣꯏꯈ꯭ꯔꯕꯗꯤ ꯃꯈꯣꯏꯗ ꯌꯥꯝꯅ ꯈꯨꯗꯣꯡꯊꯤꯅꯤꯡꯉꯥꯏ ꯑꯣꯏꯔꯛꯀꯅꯤ ꯍꯥꯏꯕꯁꯤ꯫ ꯃꯔꯝꯗꯤ ꯃꯁꯤꯒꯤ ꯃꯔꯨꯝꯗ USAꯅ ꯔꯁꯤꯌꯥꯒꯤ ꯃꯤꯂꯤꯇꯔꯤ ꯑꯦꯛꯇꯤꯚꯤꯇꯤ ꯈꯨꯗꯤꯡꯃꯛ ꯌꯥꯝ ꯂꯥꯏꯅ ꯌꯦꯡꯁꯤꯟꯕ ꯉꯝꯒꯗꯧꯔꯤꯕꯅꯤ꯫ ꯑꯃꯔꯣꯝꯗ ꯌꯨꯀ꯭ꯔꯦꯟꯁꯨ ꯇꯨꯡ ꯀꯣꯏꯅ ꯃꯁꯥ ꯉꯥꯛꯊꯣꯛꯄ ꯉꯝꯅꯕ ꯍꯥꯏꯔꯤꯕ ꯅꯥꯇꯣꯁꯤꯗ ꯐꯨꯜ ꯃꯦꯝꯕꯔꯁꯤꯞ ꯐꯪꯅꯕ ꯍꯣꯠꯅꯗꯨꯅ ꯂꯥꯛꯂꯤ꯫ ꯌꯨꯀ꯭ꯔꯦꯟꯅ ꯈꯪꯉꯤ ꯃꯗꯨꯗꯤ ꯀꯔꯤꯒꯨꯝꯕ ꯃꯈꯣꯏꯅ ꯅꯦꯇꯣꯗ ꯌꯥꯎꯔꯕꯗꯤ ꯃꯈꯣꯏꯒꯤ ꯃꯤꯂꯤꯇꯔꯤ ꯁꯇ꯭ꯔꯦꯡ ꯑꯃꯗꯤ ꯏꯀꯣꯅꯣꯃꯤꯗ ꯌꯥꯝ ꯆꯥꯎꯅ ꯑꯍꯣꯡꯕ ꯂꯥꯛꯀꯅꯤ ꯍꯥꯏꯕꯁꯤ꯫ ꯃꯔꯝꯗꯤ ꯅꯦꯇꯣꯒꯤ ꯆꯠꯅ ꯄꯊꯥꯞ ꯑꯃ ꯂꯩ ꯃꯗꯨꯗꯤ ꯃꯁꯤꯒꯤ ꯃꯦꯝꯕꯔ ꯑꯣꯏꯕ ꯂꯩꯕꯥꯛ ꯑꯃꯗ ꯑꯦꯅꯤ ꯑꯇꯣꯞꯄ ꯀꯟꯇ꯭ꯔꯤ ꯑꯃꯅ ꯂꯥꯟ ꯇꯧꯔꯛꯄ ꯃꯇꯝꯗ ꯃꯦꯝꯕꯔ ꯂꯩꯕꯥꯛ ꯈꯨꯗꯤꯡꯃꯛꯅ ꯄꯨꯟꯅ ꯂꯥꯟꯒꯤ ꯃꯇꯦꯡ ꯄꯥꯡꯕ ꯍꯥꯏꯅ꯫ ꯃꯁꯤꯒꯤ ꯄꯣꯏꯟꯠꯁꯤꯗꯅꯤ ꯔꯁꯤꯌꯥꯅꯁꯨ ꯌꯨꯀ꯭ꯔꯦꯟꯕꯨ ꯅꯦꯇꯣꯗ ꯌꯥꯎꯍꯟꯕ ꯄꯥꯝꯗ꯭ꯔꯤꯕ꯫ ꯃꯁꯤꯒꯤ ꯋꯥꯍꯧꯗꯒꯤ ꯇꯞꯅ ꯇꯞꯅ ꯔꯁꯤꯌꯥ ꯌꯨꯀ꯭ꯔꯦꯟ ꯇꯦꯟꯁꯟ ꯋꯥꯡꯈꯠꯂꯛꯈꯤ ꯑꯃꯗꯤ 2014ꯒꯤ ꯐꯦꯕ꯭ꯔꯨꯋꯥꯔꯤ ꯊꯥꯗ ꯌꯨꯀ꯭ꯔꯦꯟꯒꯤ ꯀ꯭ꯔꯤꯃꯤꯌꯥ ꯂꯝꯗꯝ ꯔꯁꯤꯌꯥꯅ ꯂꯧꯁꯤꯟꯈꯤ꯫ ꯔꯦꯐꯔꯦꯟꯗꯝ ꯇꯧꯈꯤ ꯑꯗꯨꯕꯨ ꯃꯁꯤ ꯌꯨꯀ꯭ꯔꯦꯟꯅ ꯌꯥꯝꯅ ꯃꯑꯣꯡ ꯃꯔꯤꯜ ꯇꯥꯗꯅ ꯄꯥꯡꯊꯣꯛꯈꯤ ꯍꯥꯏꯗꯨꯅ ꯀꯟꯅ ꯌꯦꯠꯈꯤ ꯑꯗꯨꯕꯨ ꯎꯄꯥꯏ ꯂꯩꯈꯤꯗꯦ ꯔꯁꯤꯌꯥꯒꯤ ꯃꯈꯨꯠꯇ ꯑꯗꯨꯃꯛ ꯇꯥꯈꯤ꯫ ꯃꯁꯤꯗꯒꯤ ꯃꯊꯪ ꯃꯊꯪ ꯌꯨꯀ꯭ꯔꯦꯟꯗ ꯔꯁꯤꯌꯥꯅ ꯁꯄꯣꯔꯠ ꯇꯧꯕ ꯃꯤꯂꯤꯇꯦꯟꯠꯁꯤꯡꯅ ꯗꯣꯟꯕꯥꯁ ꯔꯤꯖꯟꯗ ꯂꯥꯟ ꯍꯧꯔꯛꯈꯤ ꯑꯃꯗꯤ ꯗꯣꯅꯦꯠꯁ ꯑꯃꯁꯨꯡ ꯂꯨꯍꯥꯟꯁ ꯍꯥꯏꯔꯤꯕ ꯂꯝꯗꯝ ꯑꯅꯤ ꯑꯁꯤ ꯃꯅꯤꯡ ꯇꯝꯂꯦ ꯍꯥꯏꯗꯨꯅ ꯂꯥꯎꯊꯣꯔꯛꯈꯤ꯫ 2015ꯒꯤ ꯐꯦꯕ꯭ꯔꯨꯋꯥꯔꯤ ꯊꯥꯗ ꯔꯁꯤꯌꯥ ꯑꯃꯗꯤ ꯌꯨꯀ꯭ꯔꯦꯟ ꯑꯅꯤꯒꯤ ꯃꯔꯛꯇ ꯑꯦꯒ꯭ꯔꯤꯃꯦꯟꯠ ꯑꯃ ꯁꯥꯏꯟ ꯇꯧꯅꯈꯤ꯫ ꯃꯁꯤꯕꯨ ꯃꯤꯟꯁ꯭ꯛ-2 ꯑꯦꯒ꯭ꯔꯤꯃꯦꯟꯠ ꯍꯥꯏꯅ ꯈꯪꯅꯩ꯫ ꯂꯥꯏꯕꯛ ꯊꯤꯕꯗꯤ ꯑꯦꯒ꯭ꯔꯤꯃꯦꯟꯠ ꯑꯁꯤ ꯅꯤꯡꯊꯤꯅ ꯏꯝꯄ꯭ꯂꯤꯃꯦꯟꯠ ꯇꯧꯕ ꯉꯝꯈꯤꯗꯦ꯫ ꯃꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯗꯣꯟꯕꯥꯁ ꯔꯤꯖꯟꯒꯤ ꯂꯥꯟꯁꯨ ꯀꯟꯈꯠꯂꯛꯈꯤ꯫ 2021ꯗ ꯔꯁꯤꯌꯥꯅ ꯌꯨꯀ꯭ꯔꯦꯟꯒ ꯊꯪꯅꯕ ꯕꯣꯔꯗꯔ ꯑꯦꯔꯤꯌꯥꯗ ꯃꯤꯂꯤꯇꯔꯤꯒꯤ ꯊꯕꯛ ꯊꯧꯔꯝꯁꯤꯡ ꯁꯦꯝꯒꯠ ꯁꯥꯒꯠꯄ ꯍꯧꯔꯛꯈꯤ꯫ ꯃꯁꯤꯗ ꯌꯨꯀ꯭ꯔꯦꯟꯅ ꯃꯈꯣꯏꯗ ꯑꯦꯇꯦꯛ ꯇꯧꯅꯕ ꯄ꯭ꯂꯥꯟꯅꯤ ꯍꯥꯏꯅ ꯀꯟꯅ ꯃꯔꯥꯜ ꯁꯤꯈꯤ꯫ ꯑꯗꯨꯕꯨ ꯔꯁꯤꯌꯥꯒꯤ ꯄ꯭ꯔꯁꯤꯗꯦꯟꯠ ꯚ꯭ꯂꯥꯗꯤꯃꯤꯔ ꯄꯨꯇꯤꯟꯅ ꯃꯁꯤ ꯑꯔꯥꯟꯕꯅꯤ ꯍꯥꯏꯈꯤ ꯑꯃꯗꯤ ꯃꯍꯥꯛꯅ ꯌꯨꯀ꯭ꯔꯦꯟꯕꯨ ꯅꯦꯇꯣ ꯃꯤꯂꯤꯇꯔꯤ ꯑꯦꯂꯥꯏꯟꯁꯇ ꯌꯥꯎꯗꯅꯕ ꯋꯥꯔꯅꯤꯡ ꯇꯧꯈꯤ꯫ ꯑꯁꯨꯝꯅ ꯃꯊꯪ ꯃꯊꯪ ꯂꯥꯛꯄꯅ 2022ꯒꯤ 24 ꯐꯦꯕ꯭ꯔꯨꯋꯥꯔꯤꯗ ꯔꯁꯤꯌꯥꯒꯤ ꯄ꯭ꯔꯁꯤꯗꯦꯟꯠ ꯄꯨꯇꯤꯟꯅ ꯌꯨꯀ꯭ꯔꯦꯟꯗ ꯁ꯭ꯄꯦꯁꯤꯌꯦꯜ ꯃꯤꯂꯤꯇꯔꯤ ꯑꯣꯄꯔꯦꯁꯟ ꯑꯃ ꯇꯧꯔꯒꯅꯤ ꯍꯥꯏꯅ ꯂꯥꯎꯊꯣꯔꯛꯈꯤ꯫ ꯃꯁꯤꯗꯒꯤ ꯍꯧꯈ꯭ꯔꯦ ꯂꯩꯕꯥꯛ ꯑꯅꯤꯒꯤ ꯂꯥꯟ꯫ ꯄ꯭ꯔꯤꯊꯤꯕꯤꯒꯤ ꯂꯩꯕꯥꯛ ꯀꯌꯥꯅ ꯃꯁꯤꯕꯨ ꯀꯟꯗꯦꯝ ꯇꯧꯈꯤ ꯑꯃꯗꯤ ꯔꯁꯤꯌꯥꯗ ꯃꯔꯥꯜ ꯀꯌꯥ ꯁꯤꯈꯤ꯫ ꯃꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯔꯁꯤꯌꯥꯗ ꯂꯩꯕꯥꯛ ꯀꯌꯥꯅ ꯁꯪꯁꯟ ꯊꯝꯖꯤꯜꯂꯛꯈꯤ ꯑꯃꯗꯤ ꯌꯨꯀ꯭ꯔꯦꯟꯗꯅ
humanitarian amadi military aids kaya piba hawakki. Lansina maram oiraga Europe leibaksin amadi US na Ukraine da mateng pangba hingalakki. Hariba leibaksin asi ayambana NATO gi member oiba leibaksin. Makoising asi manungda khwaidagi chawna mateng panglibasi US ni. Lan hek hawbadagi US na Ukraine da military equipment amadi paisa masing thingamdana mateng pangkhra. Masi Europe ki leibaksinna pumna pangkiba mateng adudagi USA na pangliba mateng asina yam thina chawba heli. Masina maram oiraga pikhraba leibak Ukraine na ngasi fawba prithibigi super power amani haina launariba Russia ga chahi ani hena lansonnaba ngamlibani. USA na Ukraine da piriba military equipment sing asi masing thibada warani iban makoida letrasu madu leina pisa oina piribani Ukraine da. Adubu hairiba masigi mateng punamaksi hanagi US President Joe Biden mahakna power paring matamda pirambani. Biden gi government asi Democratic Party gi sarkani. Adubu 2024 gi chahiluramdai pangthokkiba US presidential election da party asi maithiki amadi Republican Party gi Donald Trump na mai paklakhi. Trump na hek mai pakhibdagi haure USA na Ukraine dagi handokpagi wafamsi. Trump hairiba nupa si hana businessman oiramba misak amani amadi mahakki maningda chenjau paiba kaya amana support tawribani. Maming amakak palabda Elon Musk. Masina su achoba maram amni mahakna election mai paklakibasi. Trump na hanadagi lauduna lakhi madudi US si walgi police natte haibadi prithibi pumba ngaknaba leiba ama natte haina. Amadi karigumba mahakna election mai paklabdi Russia Ukraine gi lan asi luisingani amasung matam khara hantharuraba US ki tawba ngambagi sakti adu nauna amuk sengat sagatkani haibasi. Mahakna haikiba wafamsing asi tawsu tawrakli khudam oina handakta Gulf of Mexico haina hainaramba adu Gulf of America haina onthokre. Masida natte Panama Canal su makhoigi national security da yamna khodong thingai oire aduna lawsilani haikre. Somda Ukraine da amuk lagbasi mahakna kari hai Ukraine na Russia ga lan songnaba tokkadamani amadi Russia ga table talk tawrga luisingadamni haina. Adubu ngarang nahan yam ngakpa amawina Russia ga Saudi Arabia da peace talk tawba matamdadi Ukraine gi President Zelensky yahandana Russia amdi USA khakta wari sanakhra. Masina prithibi pumba angakpa ama haibdo oihankhra. Lan songnariba leibak ani yaudana peace talk tawba haibasi achumba khongthangni haigadra. Masida nate iban President Putin gasu tha asigi loirakpada unagani haina Trump na phongdokra. Masida loidri Trump na kari haige da makhoina makata na Ukraine na mateng piraroi amadi makhoina pikhiba mateng dugi mamal oina Ukraine da fangliba atangwa mineral kaya US ta pigadamni haibsini. Matang soidani US ki asengma saktam uthorakli bisi. USA na kaidunungda lemnam mangadaba mateng khak atopa leibak thap pangde haibasi. Masigi khudam haibu makhoina Middle East ta thaw kalakpagi tawkhiba mayamduna sakini. Masigi wafam asi Ukraine gi President Zelensky na yade amadi masigi agreement sign tawba ngamloi haiki. Adubu Donald Trump na hairi madudi aikhoina makhoida thadakiba senjam adu mangba yaroi. Zelensky mahakna agreement asi sign tawba lakadami haibusini. Zelensky upai laikide makhoina su US ta yam chawna mateng larubana yaningda US ki langda adum thuba taki. Masigi haifet manaba amada expert kharana ngalngi matamda haikim madudi Russia na Ukraine da lan tawriba asi
ꯌꯨꯀ꯭ꯔꯦꯟꯗ ꯂꯩꯔꯤꯕ ꯑꯇꯥꯡꯕ ꯃꯈꯜꯒꯤ ꯃꯤꯅꯔꯦꯜꯁꯤꯡ ꯀꯟꯇ꯭ꯔꯣꯜ ꯇꯧꯕ ꯄꯥꯝꯕꯒꯤꯅꯤ ꯍꯥꯏꯅ ꯃꯔꯨꯑꯣꯏꯅ ꯗꯣꯟꯕꯥꯁ ꯔꯤꯖꯟꯗ ꯐꯪꯂꯤꯕ ꯂꯤꯊꯤꯌꯝ ꯑꯃꯗꯤ ꯌꯨꯔꯥꯅꯤꯌꯝ ꯍꯥꯏꯔꯤꯕ ꯃꯤꯅꯔꯦꯜꯁꯤꯡ ꯑꯁꯤꯅꯤ꯫ ꯌꯥꯝꯅ ꯂꯦꯇꯦꯁ ꯑꯣꯏꯕ ꯗꯤꯕꯦꯂꯞꯃꯦꯟ ꯑꯃꯗ ꯌꯨꯅꯥꯏꯇꯦꯠ ꯅꯦꯁꯟ ꯖꯦꯅꯔꯦꯜ ꯑꯦꯁꯦꯝꯕ꯭ꯂꯤꯗ ꯔꯁꯤꯌꯥ ꯌꯨꯀ꯭ꯔꯦꯟꯒꯤ ꯂꯥꯟꯒꯤ ꯔꯦꯖꯣꯂꯨꯁꯟ ꯑꯃ ꯚꯣꯇꯤꯡ ꯂꯧꯅꯕꯗ ꯌꯥꯝꯅ ꯉꯛꯅꯤꯡꯉꯥꯏ ꯑꯣꯏꯅ ꯌꯨ.ꯑꯦꯁ.ꯑꯦꯅ ꯌꯨꯀ꯭ꯔꯦꯟꯒꯤ ꯑꯦꯒꯦꯟꯁꯇ ꯚꯣꯠ ꯄꯤꯈꯤ, ꯍꯥꯏꯕꯗꯤ ꯔꯁꯤꯌꯥꯒꯤ ꯐꯦꯚꯔꯗ ꯃꯈꯣꯏ ꯑꯁꯤ ꯚꯣꯠ ꯄꯤꯈꯤ ꯍꯥꯏꯕꯅꯤ꯫ ꯄ꯭ꯔꯤꯊꯤꯕꯤ ꯄꯨꯝꯕ ꯁꯣꯛ ꯆꯠꯈꯤ ꯀꯔꯤꯅꯣ ꯌꯨ.ꯑꯦꯁꯅ ꯇꯧꯔꯤꯕꯁꯤ ꯍꯥꯏꯅ, ꯃꯔꯝꯗꯤ ꯃꯁꯤ ꯃꯃꯥꯡꯗ ꯑꯃꯨꯛꯇ ꯊꯣꯛꯈꯤꯗ꯭ꯔꯤꯕ ꯊꯧꯗꯣꯛ ꯑꯃꯅꯤ꯫ ꯃꯔꯝꯗꯤ ꯂꯩꯕꯥꯛ ꯑꯅꯤ ꯑꯁꯤ ꯃꯇꯝ ꯄꯨꯝꯕꯗ ꯑꯃꯅ ꯑꯃꯒꯤ ꯑꯦꯒꯦꯟꯁꯇ ꯚꯣꯠ ꯄꯤꯗꯨꯅꯇ ꯂꯥꯛꯈꯤꯕ ꯂꯩꯕꯥꯛꯁꯤꯡꯅꯤ꯫ ꯍꯧꯖꯤꯛꯇꯤ ꯌꯨꯀ꯭ꯔꯦꯟꯅ ꯃꯌꯦꯛ ꯁꯦꯡꯅ ꯈꯪꯂꯦ ꯃꯗꯨꯗꯤ ꯌꯨ.ꯑꯦꯁ.ꯑꯦꯅ ꯃꯈꯣꯏꯗ ꯄꯥꯡꯂꯤꯕ ꯃꯇꯦꯡ ꯑꯁꯤ ꯃꯈꯣꯏꯕꯨ ꯅꯨꯡꯁꯤꯕꯒꯤ ꯅꯠꯇꯦ, ꯃꯈꯣꯏꯗ ꯐꯪꯂꯤꯕ ꯅꯦꯆꯔꯦꯜ ꯔꯤꯁꯣꯔꯁ ꯃꯌꯥꯝ ꯑꯗꯨꯕꯨ ꯀꯜꯂꯛꯄꯒꯤ ꯄꯥꯡꯂꯤꯕꯅꯤ ꯍꯥꯏꯕꯁꯤ꯫ ꯖꯦꯂꯦꯟꯁꯀꯤ ꯎꯄꯥꯏ ꯂꯩꯈꯤꯗ꯭ꯔꯦ, ꯑꯔꯦꯡ ꯄꯨꯊꯕ ꯍꯥꯏꯗꯨ ꯑꯣꯏꯔꯦ ꯑꯃꯗꯤ ꯌꯦꯡꯕ ꯇꯥꯔꯤ ꯃꯇꯧ ꯀꯔꯝꯅ ꯃꯍꯥꯛꯅ ꯌꯨꯔꯣꯞꯀꯤ ꯂꯩꯕꯥꯛꯁꯤꯡꯒ ꯄꯨꯟꯅ ꯊꯕꯛ ꯇꯧꯃꯤꯟꯅꯔꯛꯄꯒꯦ ꯍꯥꯏꯕꯗꯨ꯫ ꯅꯥꯀꯟ ꯑꯃꯔꯣꯝꯗ ꯌꯨ.ꯑꯦꯁ ꯃꯈꯣꯏꯒꯤ ꯗꯤꯄ꯭ꯂꯣꯃꯦꯁꯤ ꯔꯤꯂꯦꯁꯟꯁꯤꯞꯇ ꯑꯍꯣꯡꯕ ꯀꯌꯥ ꯎꯔꯛꯂꯤ ꯑꯃꯗꯤ ꯃꯇꯝ ꯄꯨꯝꯕꯗ ꯔꯥꯏꯚꯦꯜ ꯑꯣꯏꯗꯨꯅ ꯂꯥꯛꯄ ꯔꯁꯤꯌꯥꯒ ꯁꯨꯝ ꯅꯛꯁꯤꯟꯅꯕ ꯍꯧꯔꯛꯂꯤ꯫ ꯃꯁꯤꯒꯤ ꯌꯥꯝ ꯆꯥꯎꯔꯕ ꯃꯔꯝ ꯀꯌꯥ ꯂꯩꯔꯤ, ꯃꯗꯨ ꯑꯇꯣꯞꯄ ꯚꯤꯗꯤꯑꯣ ꯑꯃꯗ ꯄꯨꯗꯨꯅ ꯂꯥꯛꯆꯒꯦ꯫ ꯉꯁꯤꯒꯤꯗꯤ ꯚꯤꯗꯤꯑꯣ ꯑꯁꯤ ꯃꯇꯥꯡ ꯁ꯭ꯋꯥꯏꯗ ꯂꯣꯏꯁꯤꯟꯖꯔꯒꯦ꯫ ꯚꯤꯗꯤꯑꯣ ꯑꯁꯤꯅ ꯃꯌꯥꯝꯗ ꯀꯥꯟꯅꯕ ꯈꯛꯇꯪ ꯄꯤꯔꯕꯗꯤ ꯃꯌꯥꯝꯅ ꯅꯨꯡꯁꯤꯕꯤꯗꯨꯅ ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯂꯥꯏꯛ, ꯁꯕꯁꯀ꯭ꯔꯥꯏꯕ ꯑꯃꯗꯤ ꯀꯃꯦꯟ ꯕꯣꯛꯁꯇ ꯐꯤꯗꯕꯦꯛ ꯄꯤꯕꯤꯔꯝꯃꯨ꯫ ꯉꯁꯤꯒꯤꯗꯤ ꯂꯣꯏꯁꯤꯟꯖꯔꯒꯦ, ꯃꯌꯥꯝ ꯄꯨꯟꯅ ꯌꯥꯏꯐꯃꯤꯟꯅꯔꯁꯤ꯫